ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯅꯥꯔꯩ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯄꯥ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯆꯦꯜꯂꯨꯗꯦ ꯃꯤ꯫ ꯆꯨꯝꯅ ꯀꯣꯏꯕ ꯆꯠꯄꯗ ꯗꯥ ꯁꯅꯥꯇꯣꯝꯕꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯄꯨꯕꯅꯤ꯫ ꯄꯄꯥꯅꯗꯤ ꯏꯇꯣꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯅꯦꯕ꯫ ꯆꯤꯡꯗꯨꯗ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯄꯄꯥꯗ ꯀꯣꯜ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯗ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯗꯒꯤ ꯍꯥꯏꯔꯛꯇꯕꯅꯤ꯫ ꯑꯦꯌꯔꯇꯦꯜꯗꯨꯁꯨ ꯕꯦꯂꯦꯟꯁ ꯁꯤꯀꯤ ꯌꯥꯎꯗꯦ꯫ ꯖꯤꯑꯣ ꯍꯥꯞꯄꯦꯅ ꯑꯩꯁꯨ ꯃꯨꯛꯇꯅ ꯑꯇꯩ ꯁꯤꯝꯁꯤꯡꯁꯤꯗꯤ ꯇꯣꯛ ꯂꯣꯟ ꯂꯧꯕꯗꯒꯤ ꯗ꯭ꯌꯨ ꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯝꯂꯛꯄ ꯊꯦꯡꯂꯛꯄꯗꯨꯗ ꯑꯗꯨꯝ ꯌꯨꯝ ꯑꯃꯗ ꯑꯍꯤꯡ ꯂꯦꯛꯊꯣꯛꯄꯅꯤ꯫ ꯑꯩ ꯆꯦꯟꯗꯦ ꯃꯤ ꯄꯄꯥ꯫ ꯄꯄꯥꯁꯨ ꯅꯆꯥ ꯅꯨꯡꯁꯤꯔꯗꯤ ꯅꯆꯥ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯣꯜ ꯑꯃꯇꯪ ꯇꯧꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯄꯨꯝꯅꯃꯛꯁꯦ ꯄꯄꯥꯅ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯊꯣꯛꯂꯤꯅꯤ꯫ ꯔꯥꯃꯦꯁꯣꯔꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯒꯤ ꯖꯤꯑꯣ ꯅꯝꯕꯔꯗꯨꯇꯅꯤ ꯑꯩꯅ ꯈꯪꯂꯤꯁꯦ꯫ ꯑꯇꯩꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯝꯕꯔ ꯁꯤꯟꯕ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ? ꯁꯦꯚ ꯇꯧꯕ ꯑꯃ ꯑꯅꯤꯗꯤ ꯑꯩꯁꯨ ꯇꯧꯔꯤꯅꯤ꯫ ꯏꯄꯥꯗꯤ ꯄꯥꯈꯠꯃꯟꯗꯅ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯇꯧꯔꯝꯂꯕꯅꯤꯅꯦ꯫ ꯖꯨꯂꯤꯅ ꯑꯗꯣ ꯑꯩ ꯆꯦꯟꯗꯦ ꯂꯣꯏꯔꯦ꯫ ꯑꯩ ꯑꯣꯏꯖꯔꯤꯀꯣ꯫ ꯊꯥꯖꯗ꯭ꯔꯒ ꯗꯥ ꯁꯅꯥꯇꯣꯝꯕ ꯀꯧꯔꯒ ꯍꯪꯉꯨ ꯄꯄꯥꯅ꯫ ꯔꯥꯃꯦ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏ, ꯄꯄꯥ ꯈꯪꯉꯤꯅꯤ ꯏꯆꯥ ꯆꯦꯟꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯟꯗꯦ ꯍꯥꯏꯔꯁꯨ ꯂꯩꯀꯥꯏ ꯁꯃꯥꯖꯁꯤꯅꯗꯤ ꯌꯥꯈꯤꯗ꯭ꯔꯣ? ꯑꯍꯤꯡ ꯂꯦꯜꯂꯨꯔꯕꯤ, ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯈ꯭ꯔꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯆꯦꯜꯂꯨꯗꯦ ꯍꯥꯏꯗꯣꯏꯅꯣ? ꯄꯄꯥꯅ ꯈꯪꯂꯗꯤ ꯋꯥ ꯂꯣꯏꯔꯦ꯫ ꯂꯩꯀꯥꯏ ꯃꯋꯥ ꯂꯧꯗꯦ ꯑꯩꯗꯤ꯫ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯅꯣꯕ? ꯗꯥ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯀꯀꯥ ꯏꯗꯣꯝꯆꯥꯗꯣ ꯐꯨꯊꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯣꯏꯅ ꯃꯊꯧ ꯂꯩꯇꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄꯤꯕꯒ ꯂꯥꯛꯂꯤꯅꯤꯅꯦ꯫ ꯄꯄꯥꯅ ꯐꯨꯔꯒ ꯇꯥꯟꯈꯣ ꯌꯥꯗ꯭ꯔꯣ? ꯊꯣꯏ, ꯑꯩꯕꯨ ꯅꯪꯁꯦ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ? ꯑꯩꯅ ꯅꯃꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯅꯨꯡꯉꯥꯏꯕꯇ ꯀꯣꯛꯅꯕ ꯅꯪꯕꯨ ꯇꯧꯅꯤꯡꯕꯗ ꯇꯧꯍꯟ, ꯑꯄꯥꯝꯕꯗ ꯄꯤꯗꯨꯅ ꯀꯦꯊꯣꯛ ꯃꯣꯛꯊꯣꯛꯅ ꯌꯣꯛꯄꯁꯤꯅ ꯅꯪꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧ ꯂꯩꯀꯥꯏ ꯁꯃꯥꯖꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯁꯨ ꯌꯨꯝꯁꯤꯗ ꯏꯀꯥꯏꯗꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯥꯛꯇꯕꯁꯤꯗ ꯄꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯌꯥꯝ ꯀꯥꯏꯔꯤꯒꯦ ꯌꯦꯡꯉꯨ꯫ ꯈꯨꯠ ꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯗꯤ꯫ ꯖꯨꯂꯤ ꯁꯥꯎꯅ ꯄꯄꯥ, ꯊꯕꯛꯀꯤ ꯋꯥꯗꯤ ꯗꯥ ꯁꯅꯥꯇꯣꯝꯕ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯚꯥꯔꯤꯗ ꯂꯩꯔꯤꯁꯤꯗꯤ ꯑꯃꯅꯦ꯫ ꯊꯣꯏ, ꯃꯤ ꯑꯃꯒ ꯂꯣꯏꯅ ꯃꯥꯟꯅꯗꯦꯅꯦ꯫ ꯁꯅꯥꯇꯣꯝꯕꯒꯨꯝꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯤ ꯏꯄꯥꯅ ꯐꯪꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯃꯥꯡꯗ ꯁꯨꯔꯝꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯁꯨ ꯁꯅꯥꯇꯣꯝꯕꯅ ꯄꯨꯝꯅꯃꯛ ꯄꯥꯟꯅꯕꯗꯒꯤ ꯄꯄꯥꯒꯤ ꯊꯕꯛꯁꯤꯡꯁꯦ ꯀꯌꯥꯝ ꯆꯥꯎꯈꯠꯂꯒꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ꯫ ꯖꯨꯂꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯀꯧꯔ ꯂꯣꯏꯔꯦꯗꯅ꯫ ꯗꯥ ꯁꯅꯥꯇꯣꯝꯕꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯅꯤꯁꯦ, ꯂꯥꯛꯑꯣ ꯍꯥꯏꯕ꯫ ꯊꯣꯏ, ꯏꯆꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯤꯅ ꯉꯥꯡꯅꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯪꯈꯤꯔꯣꯏ꯫ ꯅꯪꯅ ꯐꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅꯁꯨ ꯅꯪ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯒꯤꯗꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯏ꯫ ꯏꯆꯥꯕꯨ ꯍꯌꯦꯡ ꯃꯤꯅ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯗꯨꯅ ꯅꯤꯡꯐꯨ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗ ꯏꯄꯥ ꯇꯥꯕ ꯉꯝꯂꯣꯏ꯫ ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯁꯅꯥꯇꯣꯝꯕꯕꯨ ꯌꯨꯝꯁꯤꯗ ꯍꯥꯟꯅꯗꯧꯅ ꯄꯨꯁꯤꯟꯕꯗ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯒꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥꯁꯦ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯏꯖꯠꯀꯤ ꯀꯨꯞꯅ ꯈꯜꯂꯒ ꯅꯪꯕꯨ ꯁꯅꯥꯇꯣꯝꯕꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯂꯦꯞꯄꯦ꯫ ꯁꯅꯥꯇꯣꯝꯕꯅꯁꯨ ꯏꯄꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ꯫ ꯑꯩꯗꯤ ꯄꯄꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯄꯨꯁꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯅꯗꯅ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅ꯫ ꯑꯩ ꯇꯜꯂꯤꯀꯣ꯫ ꯍꯅꯨꯕꯁꯤꯗ ꯌꯣꯒ ꯀꯩꯝꯇ ꯇꯥꯗꯕ ꯅꯨꯄꯥꯁꯤꯗ ꯍꯣꯡꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯈꯤꯅꯤ, ꯌꯥꯝ ꯅꯧꯖꯔꯤ꯫ ꯊꯣꯏ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯇꯥꯎꯅꯦ꯫ ꯅꯪ ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯕꯗꯣ ꯌꯥꯔꯣꯏ꯫ ꯅꯪ ꯅꯨꯄꯤꯅꯤꯅꯦ, ꯅꯨꯄꯤ꯫ ꯄꯄꯥ ꯈꯪꯉꯤ, ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ, 12 ꯈꯛꯇ ꯇꯝꯃꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯏꯄꯥꯅ ꯁꯅꯥꯇꯣꯝꯕꯒ ꯋꯥꯐꯝꯁꯦ ꯐꯖꯅ ꯈꯟꯅꯔꯕꯅꯤ꯫ ꯁꯨꯝꯅ ꯈꯛꯀꯤ ꯃꯃꯤꯡꯇꯗꯤ ꯍꯣꯡꯒꯗꯕꯅꯤ꯫
ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯀꯔꯤꯝꯇꯁꯨ ꯀꯥꯏꯔꯣꯏꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯁꯨ ꯒ꯭ꯌꯥꯟ ꯊꯥꯕ ꯅꯤꯁꯥ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡ ꯈꯛꯀꯤ ꯍꯣꯡꯂꯒ ꯊꯥ ꯑꯃꯈꯛ ꯁꯅꯥꯇꯣꯝꯕꯒꯤꯗ ꯂꯩꯔꯨꯔꯒ ꯁꯤꯗ ꯅꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯔꯒꯗꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯏꯊꯟꯇꯅꯤ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯇꯥꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯍꯧꯕꯗꯨꯅꯤ ꯏꯄꯥꯅ ꯌꯦꯡꯅꯤꯡꯂꯤꯕ ꯊꯣꯏ ꯑꯩꯗꯤ ꯀꯨꯊꯤ ꯌꯦꯡꯂꯨꯔꯒꯗꯕꯅꯤ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯆꯥꯅ ꯍꯥꯏꯕꯇ ꯌꯥꯗꯨꯅ ꯂꯥꯛꯄ ꯅꯄꯥ ꯑꯩꯅꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤꯀꯣ ꯖꯨꯂꯤ ꯄꯦꯔꯤ ꯄꯦꯔꯤ ꯑꯁ ꯄꯄꯥ ꯑꯩ ꯂꯨꯍꯣꯡꯅꯤꯡꯗꯤꯌꯦ ꯗꯥꯁꯅꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯍꯧꯗꯦ ꯁꯅꯥꯇꯣꯝꯕꯅ ꯗꯥꯁꯅꯥ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯂꯨꯆꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯔꯣ ꯅꯪꯕꯣ ꯖꯨꯂꯤꯅ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯑꯦꯟꯁꯥꯡ ꯈꯨꯍꯥꯎ ꯑꯃꯅꯤ ꯆꯦꯡꯒꯨꯝ ꯊꯣꯡꯕꯅꯤ ꯑꯩꯕꯨꯗꯤ ꯆꯥꯔꯦ ꯑꯗꯣ ꯑꯣꯛꯍꯧꯗꯕ ꯉꯁꯥꯏꯗꯤ ꯃꯤꯅ ꯍꯥꯎꯅ ꯆꯥꯔꯤꯉꯩꯗ ꯀꯀꯥꯗꯣ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯒ ꯈꯠꯅꯗꯅ ꯆꯥꯛꯀꯗꯣ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯗꯥꯁꯅꯥ ꯂꯥꯛꯂꯒ ꯈꯔ ꯆꯥꯒꯦ ꯈꯟꯅ ꯉꯥꯏꯔꯛꯂꯤꯅꯤ ꯂꯥꯛꯎ ꯆꯥꯎꯔꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯖꯨꯂꯤ ꯑꯩ ꯃꯊꯥ ꯁꯥꯔꯤ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯤ ꯆꯂꯣ ꯅꯪ ꯑꯗꯨꯝ ꯆꯥꯔꯨꯔꯣ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯑꯁ ꯀꯩꯒꯤ ꯃꯊꯥꯅꯣ ꯆꯥꯛ ꯆꯥꯔꯒ ꯃꯥꯏꯅ ꯐꯖꯈꯤꯅꯤꯁꯦ ꯑꯩꯅ ꯗꯗꯥꯒꯤ ꯁꯔꯨꯛ ꯆꯥꯕꯗꯣ ꯏꯟꯗꯣꯝꯆꯥꯅ ꯆꯩꯌꯦꯕ ꯇꯍꯣꯏꯗꯦꯌꯦ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯔꯒ ꯗꯥꯁꯅꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯄꯥꯒꯤ ꯃꯅꯥꯛ ꯆꯠꯇꯣꯏꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯣꯏꯕꯨ ꯊꯥ ꯑꯃꯈꯛ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯔꯒ ꯊꯥ 2 ꯍꯦꯜꯂꯛꯂꯦ ꯂꯩꯔꯛꯂꯤꯁꯦ ꯑꯩ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯇ꯭ꯔꯦ ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯑꯩ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗꯕꯅꯦ ꯅꯣꯏ ꯀꯀꯥꯒꯤ ꯌꯨ ꯊꯛꯂꯒ ꯇꯧꯕ ꯂꯥꯟ ꯑꯁ ꯑꯩ ꯄꯦꯜꯂꯦꯍꯦ ꯌꯨꯝ ꯆꯠꯅꯤꯡꯉꯤ ꯁꯅꯥꯇꯣꯝꯕꯅ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯖꯨꯂꯤꯅ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯒꯤ ꯁꯝ ꯇꯦꯜꯂꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯃꯧꯅ ꯌꯥꯍꯧ ꯉꯟꯗꯦ ꯆꯟꯗꯣꯜ ꯊꯤꯟꯗꯦ ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯀꯜꯂꯤꯍꯦ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯃꯣꯏꯅ ꯑꯩꯕꯨ ꯆꯥꯕ ꯊꯥꯛꯄꯗꯣ ꯉꯥꯏꯈ꯭ꯔꯦ ꯗꯗꯥ ꯑꯩꯗꯤ ꯄꯄꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯨꯝꯗ ꯂꯩꯔꯨꯔꯅꯤꯀꯣ ꯗꯗꯥ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯑꯣ ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯄꯥꯝꯕ ꯇꯧꯖꯧ ꯌꯨꯝꯗ ꯏꯅꯤꯡꯇꯝꯅ ꯂꯩꯔꯨꯁꯤ ꯑꯩ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯅꯤꯡꯉꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯄ ꯌꯥꯅꯕ ꯁꯅꯥꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯖꯨꯂꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯗꯥꯛꯇꯔ ꯆꯠꯂꯨꯁꯤꯀꯣ ꯖꯨꯂꯤꯅ ꯁꯪꯗ꯭ꯔꯦ ꯑꯩꯗꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯇꯣꯝ ꯆꯠꯂꯣ ꯑꯩ ꯂꯥꯛꯄ ꯉꯝꯂꯣꯏ ꯁꯅꯥꯇꯣꯝꯕꯅ ꯏꯇꯣꯝꯗ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯏꯀꯥꯏꯅ ꯑꯣꯏꯔꯝꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯣ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛꯀꯤ ꯆꯦꯗꯣ ꯐꯥꯔꯃꯥꯁꯤꯗ ꯑꯗꯨꯝ ꯄꯤꯁꯜꯂꯣ ꯍꯤꯗꯥꯛꯇꯣ ꯃꯣꯏꯅ ꯄꯤꯖꯔꯛꯑꯅꯤ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯅꯤ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯄꯥꯕꯤꯒꯦꯕ ꯑꯦ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯆꯠꯇ ꯌꯥꯔꯣꯏ ꯑꯁ ꯁꯪꯖꯗ꯭ꯔꯦ ꯅꯁꯛ ꯑꯊꯤꯕ ꯑꯃꯨꯕꯗꯨꯒ ꯆꯠꯃꯤꯟꯅꯕ ꯀꯥꯏꯅ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯒꯥꯔꯤꯅꯦꯅ ꯁ꯭ꯀꯨꯇꯔ ꯑꯄꯠꯄꯁꯤꯒ ꯁꯅꯥꯇꯣꯝꯕꯅ ꯑꯩꯅ ꯍꯦꯟꯅ ꯅꯪꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯄꯨꯕ ꯏꯀꯥꯏꯖꯩ ꯅꯨꯄꯤꯅꯦꯅ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯐꯨꯔꯤꯠ ꯈꯔ ꯅꯞꯄꯁꯤꯐꯥꯎꯗ ꯂꯤꯠꯇꯦ ꯅꯨꯄꯥꯒꯤ ꯇꯤ ꯁꯔꯠ ꯖꯣꯡ ꯖꯣꯡ ꯂꯥꯎꯕ ꯉꯥꯛꯇ ꯂꯤꯠꯂꯤ ꯐꯅꯦꯛ ꯈꯨꯆꯦꯠꯇꯨꯒ ꯅꯁꯝꯅꯦꯅ ꯅꯨꯄꯥꯒꯤ ꯁꯝꯀꯛ ꯑꯩ ꯑꯣꯏꯕꯒꯤꯅꯦ ꯅꯪꯕꯨ ꯂꯧꯕꯤꯔꯤꯅꯤ ꯃꯤ ꯑꯇꯩꯅꯗꯤ ꯍꯩꯌꯥ ꯁꯝ ꯃꯃꯩ ꯑꯃꯁꯨ ꯄꯨꯜꯂꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯖꯨꯂꯤꯒꯤ ꯁꯝꯕꯨꯜ ꯃꯃꯩ ꯃꯆꯥꯗꯣ ꯆꯤꯡꯂꯒ ꯅꯣꯛꯏ ꯖꯨꯂꯤ ꯁꯥꯎꯅ ꯑꯦ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯕ ꯁꯛꯇꯥꯗꯨꯒ ꯁꯛꯇꯤ ꯑꯩꯁꯦ ꯐꯖꯕꯅꯤꯀꯣ ꯑꯩꯅ ꯀꯦꯗꯕꯒꯤ ꯇꯧꯕꯅꯤ ꯐꯣꯇꯣ ꯌꯦꯡꯖꯒꯦꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯝ ꯁꯥꯡꯕꯒꯤ ꯉꯥꯎꯈꯤꯅꯤ ꯌꯦꯡꯍꯜꯂꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛꯇꯕꯨ ꯅꯣꯏ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯄꯥꯕꯤꯁꯤꯡ ꯑꯗꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯏꯅꯔ ꯀꯥꯏꯅ ꯁꯦꯠꯄꯗꯣ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ ꯍꯩꯅꯗꯦ ꯑꯩꯗꯤ ꯑꯗꯨꯅ ꯁꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯈꯤꯕꯅꯤ ꯗꯥꯒꯤ ꯃꯊꯛ ꯈꯨꯊꯤꯁꯤꯒ ꯑꯩ ꯐꯪꯖꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯖꯧ ꯆꯠꯃꯤꯟꯅꯔꯣꯏ ꯗꯣꯛꯇꯔꯒ ꯑꯝꯇ ꯖꯨꯂꯤ ꯐꯥꯒꯤ ꯅꯠꯇꯦ ꯆꯠꯇ ꯌꯥꯔꯣꯏ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯀꯣ ꯑꯩꯒꯤ ꯅꯠꯇꯦ
ꯌꯦꯡꯗꯣꯏꯁꯦ ꯅꯪꯒꯤꯅꯤ ꯑꯦ ꯑꯩꯗꯤ ꯀꯩꯒꯤ ꯅꯥꯁꯨ ꯅꯥꯗꯦ ꯍꯦꯜꯗꯤ ꯌꯥꯝ ꯑꯣꯏꯖꯔꯤꯌꯦ ꯏꯁꯥꯁꯦ ꯌꯦꯡꯉꯨ ꯇꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯍꯜꯂꯤ ꯅꯪ ꯅꯥꯔꯦꯕ ꯖꯨꯂꯤ ꯌꯦꯡꯗ ꯌꯥꯔꯣꯏꯕ ꯖꯨꯂꯤꯅ ꯑꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯥꯔꯤꯁꯦ ꯗꯗꯥꯅ ꯀꯃꯥꯏꯅ ꯈꯪꯕꯤꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯀꯔꯤ ꯑꯣꯏꯅꯅꯣꯕ ꯑꯩꯅ ꯅꯥꯔꯤꯁꯦ ꯁꯅꯥꯇꯣꯝꯕ ꯖꯨꯂꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯖꯨꯂꯤ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥ ꯑꯩꯕꯣ ꯃꯕꯨꯛꯇ ꯃꯈꯨꯠꯇꯣ ꯇꯞꯅ ꯅꯥꯜꯂꯒ ꯁꯅꯥꯇꯣꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡꯁꯦ ꯗꯣꯛꯇꯔ ꯆꯠꯂꯒ ꯑꯦꯕꯣꯔꯁꯟ ꯇꯧꯔꯨꯁꯤ ꯖꯨꯂꯤ ꯁꯥꯎꯅ ꯑꯦꯕꯣꯔꯁꯟ ꯗꯥ ꯁꯅꯥꯇꯣꯝꯕ ꯅꯪ ꯉꯥꯎꯔꯕꯣ ꯀꯩꯒꯤ ꯑꯩꯗꯤ ꯏꯆꯥꯁꯦ ꯍꯥꯠꯇꯣꯏꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯄꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯒꯦ ꯄꯄꯥꯗꯣ ꯌꯥꯝ ꯍꯔꯥꯎꯖꯅꯤ ꯐꯣꯟꯗꯣ ꯂꯥꯝꯂꯒ ꯃꯄꯥꯗ ꯇꯧꯅꯕ ꯍꯣꯠꯅꯩ ꯁꯅꯥꯇꯣꯝꯕ ꯖꯨꯂꯤꯒꯤ ꯃꯈꯨꯠꯇꯣ ꯐꯥꯏ ꯖꯨꯂꯤ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯒꯅꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯑꯉꯥꯡꯗꯣ ꯂꯧꯊꯣꯛꯂꯨꯁꯤ ꯖꯨꯂꯤ ꯄꯦꯔꯤ ꯄꯦꯔꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯗꯨꯕꯣ ꯑꯩꯗꯤ ꯏꯆꯥ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯩ ꯄꯥꯄꯨꯅꯤ ꯏꯆꯥ ꯅꯨꯡꯁꯤꯌꯦ ꯗꯗꯥ ꯅꯪ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯗꯕ ꯃꯄꯥ ꯑꯣꯏꯒꯅꯨ ꯄꯄꯥꯅꯗꯤ ꯗꯥ ꯁꯅꯥꯇꯣꯝꯕꯁꯦ ꯌꯥꯝ ꯐꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯗꯗꯥꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯔꯝꯃꯕ ꯖꯨꯂꯤ ꯑꯩꯁꯨ ꯏꯆꯥꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯍꯤ 19 ꯐꯥꯎ ꯁꯨꯗ꯭ꯔꯤ ꯃꯗꯨꯅ ꯀꯔꯝꯅ ꯃꯃꯥ ꯑꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡꯅ ꯄꯥꯎꯁꯦ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯅꯤ ꯑꯩꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤꯌꯦ ꯄꯨꯝꯅꯃꯛꯁꯦ ꯐꯅꯕ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯖꯨꯂꯤ ꯁꯥꯎꯅ ꯑꯉꯥꯡ ꯑꯩꯁꯦ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯀꯩꯒꯤ ꯅꯣꯏꯅ ꯂꯨꯍꯣꯡꯂꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯗꯥꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯁꯦ ꯑꯉꯥꯡꯅꯤ ꯈꯪꯂꯗꯤ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯈꯠꯆꯤꯜꯂꯛꯂꯤꯅꯣ ꯍꯧꯖꯤꯛꯇꯤ ꯈꯠꯂꯨꯔꯕꯅꯤꯅ ꯏꯆꯥ ꯄꯣꯛꯄ ꯇꯥꯕ ꯗꯗꯥꯅ ꯄꯣꯛꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯣꯛꯀꯗꯕꯅꯤ ꯑꯩꯗꯤ ꯏꯆꯥ ꯍꯥꯠꯂꯣꯏ ꯄꯨꯝꯅꯃꯛꯁꯦ ꯗꯗꯥꯒꯤ ꯅꯔꯥꯜꯅꯤ ꯑꯦꯛꯁꯟ ꯑꯃ ꯇꯧꯔꯒ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯔꯤꯑꯦꯛꯁꯟꯕꯨꯗꯤ ꯃꯥꯌꯣꯛꯅꯕ ꯀꯤꯕ ꯅꯨꯄꯥꯅꯤ ꯅꯪꯗꯤ ꯁꯅꯥꯇꯣꯝꯕꯁꯨ ꯁꯥꯎꯅ ꯑꯩ ꯈꯛꯀꯤ ꯏꯔꯥꯜ ꯅꯠꯇꯦꯀꯣ ꯅꯪꯁꯨ ꯌꯥꯎꯏ ꯅꯪꯗꯤ ꯇꯨꯝꯕꯗ ꯅꯤꯡꯊꯤꯅ ꯇꯨꯝꯕ꯭ꯔꯣ ꯗꯗꯥꯅ ꯃꯤꯒꯤ ꯃꯊꯛꯇ ꯅꯈꯣꯡ ꯑꯣꯔꯣ ꯉꯧꯕꯗꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯅꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯛꯀꯅꯤ ꯅꯨꯄꯥ ꯁꯪꯒ ꯀꯛꯂꯁꯨ ꯅꯨꯄꯥ ꯁꯥꯔꯁꯨ ꯅꯪ ꯅꯨꯄꯤꯅꯤ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯅꯈꯨꯠꯅ ꯁꯥꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦꯅꯦ ꯖꯨꯂꯤ ꯏꯀꯥꯏꯅ ꯗꯥꯁꯅꯥ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤꯃꯛ ꯁꯣꯏꯔꯕꯅꯤꯅꯅꯦ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅꯤꯅ ꯌꯣꯛꯂꯁꯤ ꯗꯗꯥ ꯀꯩꯝꯇ ꯋꯥꯒꯅꯨ ꯑꯩꯅ ꯄꯣꯛꯀꯗꯕꯅꯤ ꯗꯗꯥꯅ ꯄꯣꯛꯀꯗꯕ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕ ꯂꯥꯎꯔꯛꯑꯦ ꯖꯨꯂꯤ ꯉꯥꯡꯂꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯟꯗꯣꯝꯆꯥꯅ ꯑꯆꯧꯕ ꯖꯨꯂꯤ ꯀꯔꯤꯅꯣ ꯑꯗꯨꯛ ꯍꯧꯅ ꯂꯥꯎꯅꯔꯤꯗꯨꯕꯣ ꯊꯣꯡꯒꯥꯜꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯅꯤ ꯌꯨꯝꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯣꯏ ꯀꯀꯥꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯅꯤ ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ ꯖꯨꯂꯤ ꯀꯞꯂꯤ ꯏꯟꯗꯣꯝꯆꯥ ꯗꯥꯁꯅꯥꯅ ꯃꯟꯗꯣꯝꯆꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥ ꯅꯪꯕꯣ ꯃꯟꯗꯣꯝꯆꯥ ꯉꯛꯅ ꯁꯅꯥꯇꯣꯝꯕꯗ ꯌꯦꯡꯉꯤ ꯁꯅꯥꯇꯣꯝꯕ ꯃꯃꯥꯏꯗ ꯂꯨꯛꯊꯔꯒ ꯂꯩ ꯑꯆꯧꯕ ꯖꯨꯂꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯁꯅꯥꯇꯣꯝꯕ ꯇꯞꯅ ꯆꯨꯝꯃꯦ ꯏꯟꯗꯣꯝꯆꯥ ꯑꯆꯧꯕ ꯑꯩꯗꯤ ꯅꯪꯁꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯇꯥꯏꯉꯣꯟꯅ ꯄꯥꯎꯁꯦ ꯇꯥꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯁꯅꯥꯇꯣꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ ꯏꯟꯗꯣꯟꯆꯥ ꯄꯄꯥꯗ ꯁꯥꯎꯗꯅꯕ ꯑꯩ ꯉꯥꯡꯅꯒꯦ ꯏꯆꯥꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯟꯗꯣꯝꯆꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯆꯧꯕ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯏꯟꯗꯣꯟꯆꯥ ꯃꯊꯥ ꯁꯥꯏꯌꯦꯅ ꯆꯠꯂꯣ ꯆꯥꯊꯣꯛꯂꯨꯔꯣ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯖꯨꯂꯤꯅ ꯂꯥꯛꯑꯣ ꯗꯗꯥ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯆꯥꯛꯁꯪꯗ ꯄꯨꯁꯤꯟꯈꯤ
Sanatomba chak pukamdo thangdoga chakhum amani chai. Matha sabagi yosanba yade. Julie di manakta phamduna lay. Julie, ay we, nang chage haidai, charose. Julie pukamdo chingsillaga, as dada nangdi ita chadena. Chakto henjang hechalaga Julie hauna chari. Handak marakse aina karino khangcha chaningi haisidi icha sinanindana. Migidi chak chaba yade hai. Aigi icha sidi mathibong laudariye. Sanatomba Julie gi matawdo yengduna lay. Pukamdo sitnana chaba loraga yengkhalakpada Sanatomba yengduna lerembaduda michi khachili. Dada, aina chaba uraga chaninglaknira. Nate, chakem chai nangse. Thakpa ngamdoi mande. Kaino, chadrade, itomta chaba nate, mi anigini, ichaga aigani charini. Dada, noigi sidadi chapok takpa phangde, nonganbadagi chakhara chari sinalore. Sidabu chagam chadradi kaino. Iyumdadi achoipa breakfast asale, aduna chakhisu yam chaningdeba. Julie, nang akhoi sida leibadagi aina yam wahale ko. Wahale. Sanatomba nungaitana pabung lakpaga ai nangbu ada thinbigi. Hoi, dasanasu ada lerisiko. Dada, nang yam phatte. Midi magi nupina mama oidore tabada haraudana pambo konbo tawi hai. Philamdasu tawi. Aduga dada di icha hache hari. Handakti icha se hatokse harakanуko. Julie, akhoi nigi siga miga manade khara tongale. Farese, nangna yadradi ai hair. Pabungda nangna thokpa ngangnaro. Miki thiye, ai tawge kemta pakhat kano. Julie, nangna samdo sangalasiko. Natradi hayeng ichana mama kaujarako, papa oina kaujarakani. Julie thawai tana noi. Pamaibana, itema. Sanarigi masanomduna lingali. Ha, dasana. Itema, aini, pamaibani, gyantarabo. Sanarai masado ngasaidagi haukraba mangna namada taurambado mangphaunare. Itema, law, chaksarase. Matamji thenge pung 8 tarabani. Thangnaba kadagi, boss, DSP ningthem siramre. ISTB gi paulai yunglo. Pamaibana, ha. Si hairam laga hagotuna TV karomda changki. Sanare tumlambado hagotuna TV kada lai. TV da SP na DSP ningthem gi thabakta nongmai maru ani pali. Madu kanana kamdona kablambana huzfawgidi khangdri. DSP masasu 5 days ki mamangda suti laukibani. Hospital manungdagi video thare. Sanare mapi sintaduna thomurumdagi tumina yingzai. Pamaiba ukhini khanduna mapido lona tithui. Ningthemdi asibagum ICU da leiri. Pamaiba sauna. Oh, kanana muk police ta pau piri jano. Victor na, boss, mathai phawdi lanau dramale. Cheng leibagini. Aidi ngasai di siraboi ningude. Madaw leibani ma. Sanare masado khara ni dabagum tawi. Amuk phamungda changsinduna mapuroibagi photo da yingi. Dasana, papa, nakhoi ni chatkhrabasu aihidama wabiba daning themdi chalanbiginuko. Sanare haukraba thodok khara ningsinglei. Ramena, thoi, angang se kapine. Julina, oh, to, mamale, ichabu kanana kaphaliba. Ramena, Sanatomba halakraba, nadom chadi. Dasana di halaktri pabu. Idom chasu bazarda insang khara leiruni na chatkiye. Dasana gi manau pado ngasi lakani haibani. Aduna lapudaro gumba yenglake harami. Oh, angangdo tumninglabani. Sumbiru rocho. Julie kada angang sumba jangki. Sanatomba su halaktuna kada jangki getawi. Ramena, Sanatomba ngaiko. Ai nang halakpa ngairam libani.
Sanatombana Pabung kari takpigadaba Icha thoigi makha tamdabagise khanasi chahi amasu mangledo angang se selabanina Pabung 12 su uchinanchina pass tawe aduna BSc di Delhi da tamhalage sida sum tamlabadi nakhoi chuna hanina wakal phathade do masina icha gi study da yam kaide ipa gi di icha matomtani khara phaba mi ohini nangbu hanthana khanbadi nate nangsu larik heudre aduna thoibu khara phajana tamhangi khali hayeng ipa na ngamlaktraba matamda ipa gi mohot sinduna karbar singse nakhoi ni na tawgodoribani do maduna mahi heidragadi pumnamak aremba tagani nangna kari khaliba ipa na hairisida Sanatombana Hoi Pabunggi apambado aigi so apambane ado nangna thoida khara hayu mapalda tambagido aina hairuradi yarakloi ningai torokani angang sisu pukhisanu nadom jaga ada akhoigi handak lobo flat to da pull up leirunaba adudi ai admission gi haikrage channabagi flight ticket su kaklaklage ko Hoi Pabu Ihe kawine Nanao pama palda leibutusu ngasi tholakani haidaine Phare phare ma tholadi ipagi thabaktasu mana mating pangbirani Sidagidi nachina nau tanaraga karbar se kamdong ne henu chakhotkani haibado tanagadabani ko aina honari base nakhoi gi ngaktani Hoi Babu Chongo potha jaruro waramani ado ada tambagi wado hodu koibe mada Sanatomba kada changli Julie na shh angang horkani tapna kau Julie angang do sumnamlaga Sanatombagi manakta phamtari dasana kai haigi Julie nangi laring makha tambagi do kamdau sewa ai tamningre tamaro haikradudi nahana khara tamadi yare kaino nupi ainabu ichaje senaraga leirage Julie nang laring makha tamthadaba yaroi aisu larik haitre nangsu haitradi hayeng tungda ningamdaba lakani ichase kamaina semdoino Pabunggi thabak singse akoina sinawdoine matamduda pharak tarakani ai haitrasu nang hairadi tathok tasin tawnidana Dasana no inauba larik yam hayaidaine mahabu tahollaga yabaduda Hoi adoisu akoigi haibama lakani dana Aidi am ningamde larik haitabase mitangmaga chamane aduna nangdi phasana gyan tana tamuko Julina ado GP da tamage noina tamda yade haragana icha se ai lamnaba ngamoi da ai nanakta gi sulamningdre hajikti irang dongmuko madunane pabungna nang sida tamba yaro haije akoi ni irang tawringai da larik kamta changloi Julie nang siam honge chahi ani sida hanadi nupadawna leirambadudadi hazikna nupi olapasida hongdrari kaino mi icha yaro sidabo ihe aidi kawre inawbado airport opo chalugadabane matam se thengle da inawbado kakari tabagi dasu yumda tholaktrido kaigino nang akoi inawbagi mawong khangdri adunani madi maching yam phatte mana tawge khankibado adum tawbini pikningai kakana yu thaklaga khanaki madudagi yumdagi manglurage na thokrini aina themduna no impal sida larik tamhalakpani class 10 tambadagini mana yumda laktrise kaka nungsidena aina loinabo khotnaraklini handaktusu magi exam manungnaga oibaga pausu haidredana kona haibadudasu phare haire imadi as sathi he madi mapa phau nungsidaba mineba mabukti phabani lairiksu adum phabanida ado ei chalukhi ko bye bye pamuba masinu bisidi mandon jana pamai mai se kan dose beg to piro ima pai birage Sanatombana inawba imung do changno natai masule rungani ei dukan da chataba yadre phone tore hoi tamo Sanatomba chatkre pamaiba noktuna ima yumsidi chawi he akhoi tamo se nabi thibai pumnamak se tamo gi horanine
ꯃꯗꯣꯝꯆꯥꯅ ꯍꯩ ꯃꯤ ꯇꯥꯅꯤꯅꯤ ꯅꯪꯕꯣ ꯅꯌꯥꯝꯕꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯕꯁꯤꯗ ꯏꯁꯣꯔꯅ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯣ ꯍꯥꯏꯅ ꯇꯝꯕꯤꯔꯛꯂꯤꯅꯤ ꯄꯥꯝꯍꯩꯕꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯦ ꯏꯃꯥ ꯕꯤꯅꯥꯅ ꯅꯌꯥꯝꯕꯅ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏ ꯅꯇꯩꯃꯒꯤ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞꯇꯧꯅ ꯈꯟꯗꯦ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯋꯥꯠꯍꯟꯗꯅ ꯄꯤꯕ ꯉꯝꯂꯤꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯃꯄꯥꯜꯂꯅꯤ ꯅꯪ ꯃꯗꯨ ꯈꯔ ꯀꯥꯎꯈꯗꯦꯀꯣ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯁꯣꯐꯥꯗ ꯐꯝꯊꯗꯨꯅ ꯄꯥꯝꯍꯩꯕꯅ ꯏꯃꯥ ꯐꯤ ꯈꯔꯒ ꯐꯨꯔꯤꯠ ꯈꯔꯒ ꯂꯩꯔꯛꯄꯅꯤ ꯑꯉꯥꯡꯒꯤꯁꯨ ꯏꯃꯥꯒꯤꯁꯨ ꯏꯇꯩꯃꯒꯤꯁꯨ ꯇꯥꯃꯣꯒꯤꯁꯨ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯂꯒꯦꯖꯇ ꯑꯗꯣ ꯏꯇꯩꯃꯒ ꯑꯉꯥꯡꯒꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯂꯩꯔꯛꯂꯤꯒꯁꯦ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯇꯞꯅ ꯌꯦꯡꯂꯁꯤ ꯅꯁꯥꯗꯣ ꯏꯔꯨ ꯂꯨꯖꯊꯣꯛꯎꯔꯒꯦꯔꯣ ꯋꯥꯔꯝꯂꯅꯤꯅꯦ ꯏꯃꯥ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯕꯤꯅꯥ ꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯖꯨꯂꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯄꯨꯊꯣꯔꯛꯎꯍꯦ ꯖꯨꯂꯤ ꯌꯨꯝꯅꯤꯅ ꯐꯤꯁꯨ ꯄꯥꯏꯗꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯕꯤꯅꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯐꯣꯟꯗꯣ ꯔꯤꯁꯤꯞ ꯇꯧꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯄꯥꯝꯍꯩꯕꯅ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯕꯨ ꯖꯨꯂꯤꯅ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯄꯥꯝꯍꯩꯕꯅ ꯍꯥ